ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯥꯎꯕꯤ ꯈꯨꯜꯂꯛ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯌꯥꯆꯪ ꯀꯥꯡꯍꯧꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯥꯎꯕꯤꯅ ꯆꯪꯂꯛꯄꯗ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯃꯥꯜꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯃ ꯈꯨꯜꯂꯛ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯍꯟꯖꯤꯜꯂꯦꯅꯦ ꯇꯧꯔꯤꯁꯤꯗꯤ꯫ ꯀꯔꯤ ꯉꯥ ꯄꯤꯖꯅꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯒꯤ? ꯃꯄꯥ, ꯑꯩꯕꯨꯔ ꯅꯪꯅ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯍꯥꯏꯔꯤꯕꯗꯣ? ꯑꯇꯩ ꯍꯥꯏꯕꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯒꯗꯤ ꯍꯥꯏꯔꯛꯀꯅꯨꯗ꯫ ꯍꯥꯏꯗ꯭ꯔꯕꯗꯤ ꯌꯨꯝꯗ ꯉꯥꯛꯇ ꯂꯩꯅꯤ ꯈꯪꯗꯕ ꯃꯈꯩ ꯈꯨꯜꯂꯛ ꯀꯣꯏꯗ꯭ꯔ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯅꯌꯥ ꯀꯣꯡꯒꯣꯜ ꯀꯥꯕ ꯃꯈꯩ ꯃꯤ ꯋꯥ ꯉꯥꯡꯅꯔꯨꯔꯒ ꯍꯧꯖꯤꯛꯇ ꯃꯝꯁꯤꯜꯂꯀꯥꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯂꯤꯕꯅꯤꯅꯦ꯫ ꯑꯁ ꯇꯥꯅꯤꯡꯗ꯭ꯔꯦꯗ ꯀꯩꯅꯣ ꯃꯈꯣꯏ ꯃꯄꯥ, ꯀꯔꯤ ꯋꯥꯉꯥꯡꯅꯣꯕꯗꯨꯕꯨ? ꯑꯩꯕꯨꯅꯦ ꯌꯨꯝꯁꯤꯗ ꯍꯜꯂꯛꯍꯟꯅꯤꯡꯗꯕ ꯋꯥꯉꯥꯡ ꯑꯃ ꯌꯥꯎꯔꯤ꯫ ꯍꯅꯨꯊꯪꯁꯤꯗꯅꯦ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯔꯒꯦ ꯈꯜꯂꯤꯕ꯭ꯔꯣ? ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯑꯗꯨꯁꯨ ꯇꯧꯔꯛꯄ ꯌꯥꯅ ꯂꯩꯔꯤ ꯄꯣꯠꯅꯤ꯫ ꯍꯥꯏꯗꯤ ꯅꯪꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯒ ꯅꯆꯥꯅꯨꯄꯥꯒꯅ ꯊꯣꯡꯕ ꯆꯥꯛꯁꯦ ꯆꯥꯕꯤꯅꯕ ꯂꯩꯔꯔꯣꯏ꯫ ꯑꯗꯨꯅ ꯑꯃꯗꯤ ꯊꯤꯕ ꯗꯔꯀꯥꯔ ꯑꯣꯏꯒꯗꯧ ꯃꯥꯜꯂꯤ꯫ ꯏꯁ, ꯁꯛꯇꯥ ꯑꯁꯤꯒ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯀꯥꯁꯨ ꯊꯤꯅꯤꯡꯂꯤ ꯃꯥꯜꯂꯦꯅꯦ꯫ ꯀꯔꯤ ꯊꯣꯛꯑꯦꯅ? ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯣ? ꯑꯩꯗꯤ ꯍꯜꯂꯛꯄ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ, ꯃꯥ ꯍꯜꯂꯛꯄ ꯎꯗꯦ꯫ ꯑꯗꯣ ꯃꯄꯥ, ꯀꯔꯤꯅꯣꯃ ꯇꯥꯖꯔꯕꯣ? ꯑꯩꯗꯤ ꯅꯪꯗꯧꯅ ꯂꯩꯀꯥꯏ ꯀꯣꯏꯗꯅ ꯃꯤ ꯋꯥ ꯉꯥꯡꯅꯕꯁꯨ ꯅꯠꯇꯅ ꯀꯔꯤ ꯇꯥꯖꯗꯣꯏꯕ? ꯑꯣꯅꯦ, ꯃꯃꯥꯡ ꯈꯨꯜꯒꯤ ꯁꯥꯈꯤꯗꯣ ꯈꯪꯉꯤꯗꯅ? ꯊꯥꯏꯅ ꯃꯈꯣꯏ ꯃꯄꯥꯅ ꯄꯥꯝꯃꯤꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯌꯥꯕꯤꯔꯛꯇꯕꯗꯣ, ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯅꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯀꯣꯛꯇꯨꯗ ꯏꯁꯤꯡ ꯄꯨꯟꯅ ꯊꯣꯝꯃꯒ ꯍꯥꯠꯂꯤꯅꯦ꯫ ꯁꯥꯈꯤꯕꯨ ꯁꯤꯔꯦꯕ? ꯅꯨꯡꯉꯥꯏꯇꯦꯗ ꯁꯥꯈꯤ꯫ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯨ ꯌꯥꯖꯗꯅ ꯑꯩꯉꯣꯟꯗ ꯂꯩꯖꯔꯝꯂꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯈꯨꯠꯇ ꯍꯥꯝꯗꯨꯅ ꯆꯥꯔꯒ ꯂꯩꯖꯔꯝꯒꯗꯕꯅꯤꯗꯣ꯫ ꯑꯗꯣ ꯅꯨꯄꯥ, ꯃꯥꯒꯤ ꯅꯨꯄꯥꯅ ꯁꯥꯈꯤ ꯍꯥꯠꯂꯤꯗꯣ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯂꯤꯅꯣ ꯈꯪꯉꯕꯣ? ꯌꯥꯝ ꯐꯔꯝꯃꯣꯏ ꯅꯨꯄꯥꯗꯣ ꯃꯇꯨ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯁꯥꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅꯅꯤ ꯃꯥꯅ ꯁꯥꯈꯤꯕꯨ ꯍꯥꯠꯂꯤꯕꯗꯣ꯫ ꯑꯣꯅꯦꯁꯦ, ꯁꯥꯈꯤꯅꯅꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯅꯤꯡꯗꯅ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯇꯨꯝꯂꯤꯉꯩꯗꯅꯦ ꯃꯣꯟꯅ ꯅꯝꯃꯕ꯫ ꯑꯗꯨꯒꯗꯤ ꯃꯥꯅ ꯃꯣꯟꯅ ꯅꯝꯂꯤꯕꯗꯣ ꯃꯀꯣꯛꯇꯣ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯈꯣꯡꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅꯅꯦ ꯃꯥ ꯍꯥꯠꯀꯦ ꯇꯧꯏꯅ ꯁꯥꯎꯗꯨꯅ ꯐꯨꯕꯗ ꯁꯤꯔꯤꯕꯅꯦꯅꯦ꯫ ꯁꯥꯈꯤꯗꯣ? ꯑꯁ, ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯑꯩꯗꯤ ꯃꯥꯅ ꯁꯤꯈ꯭ꯔꯤꯕꯗꯣ ꯀꯂꯛꯇꯨꯝ ꯄꯦꯜꯂꯤ꯫ ꯁꯛꯇꯥꯃꯛꯅ ꯃꯤ ꯆꯥꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯍꯤꯡꯆꯥꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯍꯤꯡꯆꯥꯕꯤꯗꯤ ꯅꯪꯅꯕꯨ ꯍꯦꯟꯅ ꯃꯥꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯗꯒ ꯅꯪꯅꯒ ꯅꯁꯪꯒ ꯊꯥꯗꯣꯛꯂꯒ ꯃꯪꯒꯣꯜꯗ ꯐꯝꯂꯝꯕꯗꯨꯗꯤꯕ꯫ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯕꯨ ꯉꯝꯗꯦꯅꯦ꯫ ꯅꯨꯄꯥ, ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯅꯪꯅ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯗ꯭ꯔꯗꯅ ꯁꯥꯈꯤ ꯃꯤꯆꯪꯗ ꯆꯪꯂꯒꯅꯦ ꯑꯗꯨꯝ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯤꯈ꯭ꯔꯕꯗꯨ ꯐꯥꯎꯕ ꯂꯦꯞꯇ꯭ꯔꯤꯅꯦ ꯂꯦꯞꯇ꯭ꯔꯤꯕ꯫ ꯅꯪ ꯃꯥ ꯌꯥꯝ ꯄꯥꯝꯂꯕꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯧꯕ ꯃꯔꯥꯏ ꯂꯥꯛꯆꯖꯅꯤꯅ꯫ ꯍꯩꯗꯦꯅꯦ, ꯅꯪ ꯁꯤꯅ ꯑꯉꯥꯎꯕꯤꯗꯧꯅ ꯉꯥꯡꯅꯤ ꯉꯥꯎꯏ ꯈꯪꯗ ꯋꯥ ꯉꯥꯛꯇꯦ ꯉꯥꯡꯉꯗꯅ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯁꯨ ꯊꯕꯛ ꯆꯠꯂꯨꯕ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯦꯡꯂꯦꯈꯩ ꯍꯜꯂꯛꯂꯤꯕꯁꯤꯅ? ꯏꯃꯥ, ꯊꯕꯛꯅ ꯌꯥꯗ ꯇꯧꯔꯤꯅꯤ꯫ ꯌꯥꯔꯣꯏ ꯅꯪ, ꯆꯪꯉꯣ, ꯏꯔꯨꯒꯗꯣ ꯀꯣꯟꯅ ꯂꯨꯔꯣ, ꯆꯥꯛ ꯍꯥꯟꯅ ꯊꯣꯡꯅꯕ ꯇꯧꯔꯣꯅꯦ꯫ ꯑꯁ ꯉꯝꯃꯔꯣꯏꯗ ꯏꯃꯥ, ꯑꯁꯨꯛ ꯉꯟꯅ ꯍꯜꯂꯛꯀꯥꯟꯁꯤꯗ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯉꯣꯏ, ꯀꯅꯥ ꯉꯝꯗꯣꯏꯅꯣ? ꯅꯄꯥꯅ ꯉꯁꯥꯏ ꯑꯌꯨꯛ ꯊꯣꯡꯉꯦ, ꯅꯪꯅ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯊꯣꯡꯗ꯭ꯔꯕꯗꯤ ꯀꯅꯥ ꯊꯣꯡꯗꯧꯔꯤꯒꯦ ꯆꯥꯛꯁꯦ? ꯏꯃꯥꯅ ꯊꯣꯡꯕꯗꯤ ꯌꯥꯗꯕ? ꯏꯃꯥꯗꯤ ꯈꯨꯠꯁꯤ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯍꯥꯏꯅꯈꯤꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯆꯥꯛ ꯊꯣꯡꯂꯝꯗꯥꯏꯗꯅ ꯈꯨꯠ ꯅꯥꯕ, ꯆꯥꯛ ꯂꯧꯈꯠꯂꯝꯗꯥꯏꯗꯗꯤ ꯅꯥꯕꯒ ꯆꯪꯗꯦꯅꯦ, ꯀꯣꯝꯄꯥꯛ ꯆꯥꯔꯗꯅ꯫ ꯑꯄꯪꯕ, ꯆꯥꯛ ꯆꯥꯛꯈꯣꯝ ꯊꯥꯡꯒꯠꯄꯒ ꯆꯐꯨ ꯊꯥꯡꯒꯠꯄꯒꯗꯤ ꯃꯥꯟꯅꯗꯦꯗꯅ꯫ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯃ, ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯗꯣ ꯀꯅꯥꯅꯣꯝ ꯊꯣꯡꯂꯒ ꯑꯩꯅ ꯆꯥꯕ, ꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ꯫ ꯋꯥꯔꯦꯕ ꯑꯩ꯫ ꯈꯪꯗꯦ, ꯀꯅꯥꯅꯣꯃ ꯆꯪꯂꯒꯅꯦ ꯊꯣꯡꯗꯣꯛꯎꯔꯣꯀꯣ, ꯑꯩ ꯉꯥꯛꯇ ꯇꯨꯝꯃꯨꯈꯤꯒꯦ꯫ ꯇꯨꯝꯃꯨꯔꯣ, ꯏꯃꯥ, ꯌꯥꯆꯪꯕꯁꯤꯗꯒꯤ ꯇꯨꯝꯃꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯧꯒꯠꯂꯛꯇꯕ ꯉꯝꯕ꯭ꯔꯤ ꯌꯦꯡꯉꯨ꯫ ꯏꯁ, ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ? ꯃꯄꯥꯒꯤ ꯃꯆꯥꯅꯤꯅ ꯑꯁꯤꯒꯨꯝꯕ ꯋꯥꯁꯦ ꯃꯥꯁꯨ ꯉꯥꯡꯉꯤꯅꯦ꯫ ꯄꯥꯕ, ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯊꯣꯡꯒꯥꯜꯒꯤ ꯎ ꯑꯀꯪꯕꯁꯤꯗ ꯊꯧꯔꯤ ꯌꯥꯟꯒꯦ ꯌꯥꯟꯕꯤꯔꯨꯗꯅ ꯁꯨꯝ ꯂꯩꯗꯅ ꯀꯩꯗꯧꯗꯣꯏꯅꯣ? ꯋꯥꯏ ꯁꯤꯅꯝꯅꯤ꯫ ꯁꯥꯊꯤꯈ꯭ꯔꯕꯅ ꯃꯥꯅꯤ꯫ ꯑꯗꯨꯃꯥꯏꯅꯒ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯅꯨꯡꯉꯥꯏ ꯂꯩꯕ ꯐꯪꯒꯗꯧ ꯅꯠꯇꯦꯅꯦ꯫ ꯑꯩꯈꯣꯏꯅꯤꯒꯤ ꯊꯋꯥꯏꯒꯁꯦ ꯍꯤꯡꯊꯠ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨ ꯀꯤꯕꯒꯤ ꯈꯥꯡꯂꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯅꯪ
nama masa khanglamroi dong thangnaba khul amadani phajabi kaubi khulak yamna koiba miwa ngangba pambi leisabi amasu leirammi phajabi si makhoi khulgi misingna miwa ngangbi leisabi hairaga khangnarammi phajabi do magi mata magi mamanabi sanambi gi manakta laklammi sanambi o sanambi kaino wai muk taraga lerami duba nongmata thabak tawni khangdaba nangna oi bema si ngantane khoidi nungaire kaino mau lakpadagi ima na pokpadagi tawsaji thabak mayam tawreba yare nakhoi gi mau gi wari ganya loi tokru sakhen budu khangidana mau halakpi magi kudang payu haidana wa wa launa hawre bema e kaino aisibo aidi tadena siguma pau tabase nang na han hekta taba khulak koibase nangondagi aina kra heli adunani ado kamai taroino wari khra lirawdana sakhen mado nupida yam sopidana aduda madi yada wainingdana maududa makut pairaga yam nungsi hairuyi aduda mauduna laubadagi nya yam sangdna phubada khoi chamu omsilaga nya chikpuga cha manarga hale khangaba makhonga do siadana makhut ka do nama phadra as gingbaga ngambana teda e kaino isibo nangsu hobro uhaude makhoi thangnabagi inamana tamakpado aina mu nangonda tambai wani as aidi nangi khutamdudadi uhobaga malure ado silgadi amda laruduisa aidi yam khangnibo makhoi da salag hangusira ngai sakhen bado ko kamai tawbani mayam sangna phurakpaduda amuk hena ko wangkhalaga leiramadi ikhoini mu ngakkakidana ba hoi adubudi sumba ado adogi sakhen bado mau yam koidana mamana mau koigana hairubagi mamagi mangak samilena haini taudro auda tawramni kainom tawramni ba nahan musu ikoi ta saudagi sil pukraganya singaktina thaurubagi ikoi ta sauda tana phuraga tharaktana ba nangi da mungdusu pangkraponi chaba khangni mana kaliba mina phure na dom halakani ba mafam amadu oigira hoi bema pangba nati mabuk phabagi ni khangaba ado ai leibirege haiba nangi nabung apangbadu asingbi ne sena birege haibasu nangni yade aina yarasunya ikoi ta sau yade ba miwangang bi leisabi pamdi o aisia nakoi ta sau apang maduna phauba pamitraba ha aisia nupa amtana pamire khangi ado nangsu nakoi ta sau na ipamde harasunya nangna khangnariba tomboki mamanaba ma phaudi simbiba yabani nangna ne miwangang bi leisabi oirasu nasakto aiduna khara phajaraba suphaba atusu natabanina nupa amtana pamde nangsi is mana khara phajare kainaga phausar nganglibani aina khara thibasida paktabana numit adudagi ikuidana phajabi tompokta sen khirami thaniki matung makoini su luhongnami phajabi magi mapureba tompok direct lami nupa ai ngasidi chak thongba yam tali nang thongoba e aina di nang la isak thongnuru haidana harauri aduga aingondoina sak thongo sibu kai wan haidudi hey yam tali haiba nakoina ma sisu nong phadok thongba yai adudi nati adom hek chalaga leredana thainadagi akoi mungi sakse paba khoina dom thonga laibi aduga hausikti nang amuk laisidabu akoi imana sak thongdi loire adudi aise nakoina yamsida nogi sak thongba lakpaga chap manarene ha yarisal sak to thongdur thengim ngamoi haibani ai talleba nupa ngasidi sak to nang khra thongob thabak chalamdai sida aibu gamai sak thongla satino thongo kaino thaina su adum thonge haidudi ayuk tari pamna dum thongida ina teb adorga nane pabada thonghaluro aduga nang hore numidang doin hek thongoba yaridana adoirade nang sisu ngangnaba miya yadida o ai ngangnaba talaga nane takoina mado adudoina ngangnaraga thonghaluro ibungo phajabina yamandabadagi tompoktu chak thoglami tanjaduda magi mapa tomalsu changlaklami masanu pana tarumlibadu ubada tomal hairaklammi kari nupagi to haurabra nangam imong pisisu nama dong tawbra wani standard date matam lai sida ama silorse haibro khangni da pab ngasidi talle haidana thonge te yajibani ado numi khudingi yajabadi baba aikoina hanagumna pali khaidoknarga thongsikho taning de tombo imong laklaba ina husikpo sakhum sangduna sak thongbagi matamlo thongge haibasu nang thu aidingamoi hei baba nabuk phattaba tawgon nasaina waraga pabana yam nungaibro hanasu adum tawminaridu o hausikti imou phange pothaduna nungaina leirani nupi khanbasu aiti mapaiga chap manaradhan apang boin hek taw
ꯑꯗꯨꯕꯨꯗꯩꯁꯦ ꯄꯥꯕꯅ ꯄꯣꯏꯕ ꯄꯥꯕꯒꯤ ꯃꯆꯥꯅꯤ ꯀꯩꯅꯣ ꯆꯠꯂꯍꯦ ꯅꯪꯕꯨ ꯀꯅꯥꯅ ꯏꯄꯥꯅ ꯄꯣꯏ ꯍꯥꯏꯔꯤꯕ ꯅꯃꯥꯅ ꯄꯣꯛꯈꯩ ꯄꯣꯛꯂꯒ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯐꯖꯕꯤꯁꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯂꯝꯆꯠꯇꯨ ꯂꯣꯇꯣꯟ ꯊꯝꯕ ꯉꯝꯂꯛꯇꯕꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯂꯩꯅꯤ ꯈꯪꯗꯕ ꯃꯈꯩ ꯈꯨꯜꯂꯛ ꯀꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯅꯦꯝꯄꯣꯛ ꯑꯃꯗꯤ ꯃꯃꯧ ꯑꯅꯤꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯅꯤ ꯈꯪꯂꯝꯗꯦ ꯑꯗꯨꯒ ꯇꯣꯃꯥꯜꯒꯤ ꯃꯄꯥ ꯃꯆꯥꯅ ꯊꯕꯛ ꯁꯨꯕ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯝꯃꯤ ꯉꯁꯤꯁꯨ ꯐꯖꯕꯤꯗꯨ ꯀꯣꯏꯕ ꯆꯠꯀꯗꯕꯒꯤ ꯊꯣꯔꯛꯂꯝꯃꯤ ꯃꯃꯧꯅ ꯊꯣꯔꯛꯄ ꯎꯕꯗ ꯆꯥꯎꯕꯤ ꯃꯃꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩ ꯀꯥꯏꯗ ꯆꯠꯇꯧꯔꯦ ꯍꯥ ꯀꯔꯤ ꯃꯧꯅꯣꯅꯤ ꯅꯪꯕꯣ ꯌꯨꯝ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯅꯤ ꯈꯪꯅ ꯀꯣꯏꯆꯠ ꯆꯠꯄꯁꯤꯕꯨ ꯑꯩꯕꯨ ꯀꯩꯅꯣ ꯏꯃꯥꯁꯨ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯑꯗꯨꯝ ꯆꯠꯂꯒ ꯂꯩꯔꯤꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯆꯠꯂꯤꯕꯅꯤ ꯃꯁꯤꯗ ꯏꯃꯥꯅ ꯀꯩꯁꯨ ꯄꯥꯟꯅꯕꯤꯔꯣ ꯍꯥꯏꯗꯦ ꯑꯦ ꯀꯌꯥꯗꯅꯣ ꯃꯁꯤꯟꯁꯤ ꯍꯩ ꯅꯪꯒꯤ ꯅꯨꯄꯥꯅ ꯆꯥꯛꯇꯣ ꯊꯣꯡꯂꯝꯗꯦ ꯈꯪꯂꯕꯗꯤ ꯅꯪ ꯆꯥꯛ ꯊꯣꯡꯕ ꯌꯥꯗꯕ꯭ꯔꯣ ꯍꯥ ꯆꯧ ꯆꯥꯛꯀ ꯊꯣꯡꯉꯨꯁꯨ ꯏꯁ ꯀꯩꯗꯧꯕꯒꯤꯅꯦ ꯆꯥꯛ ꯊꯣꯡꯗꯣꯏꯅꯣ ꯊꯣꯡꯉꯣꯏꯅ ꯑꯩꯗꯤ ꯁꯨꯛꯊꯣꯡ ꯍꯦꯛ ꯊꯣꯡꯉꯣꯏ ꯆꯥꯅꯤꯡꯂꯒꯅ ꯅꯁꯥꯅ ꯊꯣꯡꯅꯒ ꯆꯥꯖꯧ ꯑꯩꯗꯤ ꯀꯩꯒꯤ ꯊꯣꯡꯗꯣꯏꯕ ꯍꯥ ꯃꯧ ꯅꯪ ꯑꯃ ꯂꯩꯅ ꯑꯩꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯒꯗ꯭ꯔꯣ ꯅꯌꯨꯝꯗꯒꯤ ꯅꯃꯥ ꯅꯄꯥꯅ ꯃꯧꯅ ꯆꯥꯛ ꯊꯣꯡꯕ ꯆꯠꯅꯤꯡꯒꯦ ꯍꯥꯏꯕꯁꯤ ꯇꯥꯛꯄꯤꯔꯛꯇꯕ꯭ꯔꯥ ꯑꯣ ꯌꯥꯝ ꯇꯥꯛꯂꯛꯄꯒꯤ ꯑꯣꯏꯇꯥꯏꯅꯦ ꯏꯃꯥꯅ ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯄꯥꯕꯒ ꯑꯩꯒꯤ ꯅꯨꯄꯥꯒꯟꯗ ꯆꯥꯛ ꯊꯣꯡꯉꯤꯅ ꯍꯥꯏꯔꯤꯕꯁꯦ ꯉꯔꯥꯡꯗ ꯂꯥꯛꯄ ꯉꯈꯥ ꯅꯪꯅ ꯀꯔꯤ ꯈꯪꯒꯗꯅ ꯍꯩ ꯅꯪꯒꯤ ꯅꯋꯥꯒꯗꯣ ꯃꯃꯥ ꯑꯩꯅꯗ ꯊꯣꯡꯗꯨꯅ ꯄꯤꯖꯔꯒ ꯆꯥꯎꯔꯛꯂꯤꯕꯅꯤꯅꯦ ꯏꯁ ꯅꯣꯡ ꯐꯥꯗꯣꯛꯀꯛ ꯇꯧꯔꯒ ꯃꯇꯨꯗꯒ ꯄꯥꯎ ꯇꯝꯃꯗꯅ ꯅꯣꯡ ꯐꯥꯗꯣꯛꯅꯤꯁꯨ ꯈꯪꯉꯤ ꯅꯨꯃꯤꯠ ꯆꯨꯞꯄꯅꯤꯁꯨ ꯈꯪꯉꯤ ꯆꯍꯤ ꯆꯨꯞꯄꯒꯤꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯤ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯏꯃꯥ ꯏꯕꯦꯝꯃ ꯏꯁ ꯃꯁꯤꯂꯁꯤ ꯀꯌꯥꯗꯅꯣ ꯃꯅꯦꯝ ꯑꯩꯉꯣꯟꯗꯕꯨ ꯏꯕꯦꯝꯃꯒ ꯍꯥꯏꯕ ꯉꯝꯃꯤꯅꯦ ꯃꯁꯦ ꯏꯕꯦꯝꯃ ꯍꯥꯏꯗ꯭ꯔꯕꯗꯤ ꯏꯕꯨꯡꯉꯣ ꯍꯥꯏꯌꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯩ ꯋꯥꯔꯛꯇꯕꯤ ꯅꯃꯥ ꯅꯄꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕꯤ ꯃꯆꯥ ꯅꯪꯒꯨꯝꯕꯅ ꯃꯧ ꯑꯣꯏꯔꯒ ꯏꯃꯨꯡ ꯀꯥꯏꯗꯅ ꯀꯅꯥꯅ ꯑꯣꯏꯔꯒ ꯀꯥꯏꯅꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗꯤꯅꯦ ꯊꯥꯏꯅ ꯅꯪꯅ ꯂꯥꯛꯄꯗꯒꯤ ꯅꯁꯥꯅ ꯊꯨꯒꯥꯏꯖꯔꯝꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯂꯥꯛꯄꯗꯗꯤ ꯍꯥꯟꯅ ꯑꯗꯨꯝ ꯀꯥꯏꯔꯒ ꯂꯩꯔꯝꯃꯦ ꯍꯩ ꯆꯤꯟꯊꯤꯕꯤ ꯅꯣꯡꯉꯥꯟꯅꯤꯗꯅ ꯉꯁꯤꯗꯤ ꯅꯪ ꯏꯆꯥ ꯅꯨꯄꯥꯗꯣ ꯍꯠꯅꯔꯛꯈꯤꯁꯅꯨꯗꯅ ꯅꯪ ꯅꯁꯝꯗꯣ ꯂꯣꯏꯅ ꯐꯨꯗꯠꯍꯟꯒꯦꯕ ꯅꯪ ꯑꯦꯔꯥ ꯑꯣ ꯍꯧꯖꯤꯛꯇꯤꯅꯦ ꯅꯆꯥ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯅꯨꯄꯥ ꯑꯩꯒꯤ ꯈꯨꯟꯇꯨꯝꯒꯤ ꯃꯇꯣꯜ ꯑꯁꯤꯗ ꯊꯝꯂꯒꯅꯦ ꯎꯪꯗꯧꯔꯤꯕ ꯈꯪꯉꯕ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯏꯆꯥ ꯅꯨꯄꯥꯅ ꯃꯃꯥꯒꯤ ꯃꯤꯆꯪ ꯆꯪꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯔꯥꯡꯗ ꯂꯥꯛꯄ ꯃꯧ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯏꯃꯥ ꯀꯩꯒꯤꯅꯣꯏꯃꯥꯅ ꯀꯣꯏꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯀꯣꯏꯔꯨꯒꯦꯗ ꯍꯥꯏꯗꯗꯅ ꯑꯩꯉꯣꯟꯗꯕꯨ ꯈꯠꯅꯕ ꯍꯧꯔꯒ ꯂꯩꯔꯤꯁꯤꯕꯣ ꯍꯦ ꯆꯥꯛ ꯆꯥꯗꯅ ꯀꯅꯥꯒꯤ ꯃꯌꯨꯝꯗ ꯑꯩ ꯀꯣꯏꯔꯨꯗꯧꯔꯤꯒꯦ ꯍꯥ ꯕꯦꯝꯃ ꯅꯪꯗꯤ ꯑꯩꯉꯣꯟꯗꯒꯤꯕꯨ ꯍꯦꯜꯂꯤꯅꯦ ꯆꯥꯕ ꯊꯛꯄꯗꯒꯤ ꯀꯣꯏꯕꯅ ꯍꯦꯟꯅꯕꯨ ꯃꯔꯨ ꯑꯣꯏꯅ ꯈꯜꯂꯦꯕ ꯉꯥꯏꯍꯥꯛ ꯉꯥꯡꯅꯔꯕ ꯃꯇꯨꯡ ꯆꯥꯎꯕꯤꯁꯨ ꯃꯥꯅ ꯊꯣꯛꯄ ꯀꯣꯏꯈꯤꯔꯝꯃꯤ ꯑꯗꯨꯒ ꯐꯖꯕꯤꯁꯨ ꯀꯣꯏꯔꯛꯂꯝꯃꯤ ꯂꯨꯍꯣꯡꯂꯛꯄ ꯆꯍꯤ ꯐꯥꯎ ꯐꯥꯗ꯭ꯔꯤꯕ ꯃꯥꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯐꯖꯕꯤꯅ ꯆꯔꯛꯇ꯭ꯔꯤ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯅꯍꯥꯟꯈꯩꯗꯤ ꯆꯥꯛ ꯍꯦꯛ ꯊꯣꯡꯉꯝꯃꯒ ꯆꯠꯄꯅꯤ ꯉꯁꯤꯗꯤ ꯃꯈꯣꯏ ꯃꯃꯥꯅ ꯏꯟꯁꯤꯜꯂꯕ꯭ꯔꯥ ꯈꯪꯗꯤꯌꯦ ꯆꯥꯛ ꯑꯃꯇ ꯊꯣꯡꯉꯝꯕ ꯌꯥꯗꯦ ꯇꯥꯃꯨꯅ ꯅꯪꯒꯤ ꯅꯨꯄꯥꯗꯨꯗꯤ ꯑꯗꯨꯝ ꯐꯈ꯭ꯔꯦꯗ ꯑꯩꯒꯤ ꯅꯨꯄꯥꯗꯨꯗꯤꯅꯦ ꯃꯌꯥꯗ ꯆꯥꯅꯕ ꯆꯥꯛ ꯐꯥꯎꯕ ꯊꯤꯗꯨꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯅꯨꯄꯥ ꯐꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯏꯅꯦꯃꯨꯛ ꯐꯠꯇ꯭ꯔꯤꯁꯤꯅꯤ ꯃꯤꯋꯥ ꯉꯥꯡꯕ ꯆꯠꯄꯅ ꯄꯥꯝꯃꯤꯕ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯅꯤ ꯈꯪꯗꯕꯅꯤ ꯏꯅꯦꯕꯣꯛꯅꯤꯅꯅꯦ ꯏꯅꯦꯕꯣꯛ ꯅꯍꯥ ꯑꯃ ꯂꯩꯗꯅ ꯃꯇꯦꯡ ꯁꯤꯀꯤ ꯐꯪꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯅꯅꯦꯕꯣꯛꯇꯨꯕꯨ ꯅꯨꯡꯁꯤꯕ ꯌꯥꯕ꯭ꯔꯕ ꯑꯩꯈꯣꯏꯒꯤꯁꯨ ꯇꯧꯔꯤꯕꯅꯤ ꯑꯃꯨꯛꯇꯣꯏꯕ ꯊꯕꯛ ꯇꯧꯏꯒ ꯇꯧꯗꯦꯒ ꯁꯦꯜ ꯇꯥꯜꯂꯤ ꯇꯥꯜꯂꯤ ꯃꯥ ꯁꯤꯕ ꯉꯥꯏꯕꯗ ꯑꯩꯅꯦ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕ ꯑꯗꯨꯅꯤ ꯍꯅꯨꯕꯤꯁꯤꯡꯁꯦ ꯄꯨꯂꯞ ꯍꯦꯛ ꯈꯤꯟꯖꯤꯜꯂꯒ ꯇꯨꯔꯦꯜꯗ ꯊꯥꯗꯈ꯭ꯔꯒ ꯋꯥꯏꯃꯨꯛ ꯁꯪꯒꯗꯧꯅꯤ ꯍꯧꯖꯤꯛꯁꯨꯅꯦ ꯌꯨꯝꯗꯒ ꯂꯩꯔꯝꯃꯣꯏ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯀꯣꯏꯕ ꯃꯤꯋꯥ ꯉꯥꯡꯕ ꯆꯠꯂꯝꯈꯤꯗꯧꯔꯤꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯏꯪꯈꯣꯜꯗ ꯁꯨꯔꯨ ꯂꯩꯔꯒ ꯂꯩꯗꯣꯏꯅꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯔꯤꯕꯁꯦ ꯍꯨꯔꯥꯟꯗꯨꯅ ꯍꯦꯛ ꯌꯣꯟꯕꯗ ꯑꯝꯇ ꯂꯩꯄꯣꯟꯇ꯭ꯔꯦꯗ ꯑꯗꯨꯗꯤ ꯐꯠꯇ꯭ꯔꯣ ꯁꯦꯜ ꯈꯔꯗꯤ ꯇꯥꯜꯂꯤꯗꯅ ꯑꯩꯈꯣꯏꯒꯤꯗꯤ ꯐꯝꯖꯥꯅꯤ ꯆꯥꯔꯤꯁꯤ ꯀꯗꯥꯏꯗꯒꯤ ꯐꯕꯅꯣꯍꯦ ꯆꯥꯕꯅ ꯑꯩꯈꯣꯏꯗꯒꯤ ꯆꯥꯊꯣꯛꯑꯅꯤ ꯑꯗꯨꯒ ꯁꯦꯜꯅꯅꯦ ꯃꯆꯥ ꯅꯤꯉꯣꯜꯈꯩꯗ ꯄꯤꯔꯤꯕ ꯈꯪꯉꯕ꯭ꯔꯥ ꯐꯠꯈꯤꯗ꯭ꯔꯕ ꯍꯅꯨꯕꯤꯅꯤ ꯋꯥꯅꯤ ꯀꯥꯏꯈꯣꯅꯤ ꯑꯩꯈꯣꯏ ꯊꯪꯅꯕꯒꯤ ꯏꯆꯦ ꯇꯨꯝꯕꯤꯗꯧꯅ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏ ꯑꯩꯕꯨ ꯇꯝꯃꯁꯤꯔ ꯈꯪꯗꯦ ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯦ ꯇꯝꯃꯣ ꯌꯥꯔꯦꯀꯣ ꯋꯥꯈꯜꯒ ꯑꯃꯨꯛ ꯈꯟꯗ꯭ꯔ ꯂꯩꯔꯅꯤ ꯑꯣ ꯑꯗꯨꯕꯨꯔꯣ ꯅꯪꯅ ꯊꯥꯏꯅꯅꯦ ꯃꯈꯣꯏꯗꯒꯤ ꯆꯦꯡ ꯄꯨꯈ꯭ꯔꯒ ꯁꯤꯟꯗꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯏꯇꯠ ꯇꯠꯇꯅ ꯑꯗꯨꯝ ꯄꯟꯗꯅ ꯉꯥꯡꯉꯤ ꯏꯁ ꯀꯔꯤ ꯃꯥꯅꯗꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥ ꯌꯨ ꯉꯥꯎꯕꯗꯨꯒ ꯃꯥꯒ ꯃꯈꯣꯏꯅꯤ ꯂꯥꯛꯇꯨꯅ ꯂꯧꯈꯤꯕ ꯀꯣꯕꯤ ꯍꯪꯒꯥꯝ ꯍꯥ ꯑꯗꯒꯤ ꯄꯤꯔꯛꯇ꯭ꯔꯤꯕ ꯁꯦꯜ ꯑꯗꯨꯅ ꯀꯝꯗꯧꯕ ꯈꯪꯉꯤꯗꯅ ꯃꯥ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯂꯩꯃꯤꯟꯅꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯣꯟꯊꯣꯛꯅ ꯃꯥꯏꯁꯤ ꯆꯥꯅꯈꯤꯗ꯭ꯔꯕ ꯅꯣꯡ ꯐꯣꯡ ꯉꯥꯟꯕꯒ ꯃꯇꯩ ꯃꯅꯥꯎꯗꯣ ꯑꯃꯨꯛ ꯂꯥꯎꯅꯅꯤ ꯃꯆꯥꯒ ꯃꯄꯥꯒ ꯑꯃꯨꯛ ꯈꯠꯅꯕ ꯑꯁ ꯑꯃꯨꯛ
ꯑꯃꯨꯛꯇꯣꯏꯕ ꯀꯨꯝꯍꯩ ꯑꯃꯅꯤ ꯇꯧꯅꯤꯌꯦ ꯃꯈꯣꯏꯅꯕꯨ ꯀꯌꯥꯝ ꯃꯊꯣꯡ ꯆꯥꯅꯤꯒꯦ ꯍꯦꯛ ꯊꯦꯡꯅ ꯃꯐꯝꯗ ꯃꯥꯕꯨꯗꯤ ꯑꯩꯅ ꯃꯈꯖꯥꯏꯗꯨꯗꯅꯦ ꯈꯨꯄꯥꯛꯅ ꯑꯣꯟ ꯊꯥ ꯉꯝꯗ꯭ꯔꯕ ꯌꯦꯡꯉꯨ ꯁꯣꯏꯗ꯭ꯔꯕ ꯊꯥꯕ ꯌꯥꯕ ꯃꯤꯅꯤ ꯃꯣꯏꯁꯤꯗꯤ ꯃꯤꯋꯥ ꯉꯥꯡꯕꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯔꯣꯜ ꯑꯃ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯉꯤꯕ ꯑꯁ ꯁꯤꯔꯒ ꯊꯝꯂꯝꯕ ꯌꯥꯕ ꯖꯥꯠ ꯅꯠꯇꯦꯀꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯤꯕꯨ ꯀꯤꯔꯦꯗ ꯑꯩꯈꯣꯏꯗꯤ ꯑꯁ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤꯒ ꯇꯤꯟꯅꯩꯌꯦꯗꯅ ꯑꯩꯈꯣꯏꯗ ꯏꯇꯠ ꯇꯠꯇꯅ ꯂꯥꯛꯂꯤꯕꯅꯤ ꯌꯥꯝ ꯄꯥꯛꯅ ꯆꯪꯍꯟꯕ ꯌꯥꯗ꯭ꯔꯦ ꯆꯪꯍꯜꯂꯨꯅꯨ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯍꯌꯦꯡ ꯃꯥꯡꯂꯕ ꯀꯥꯟꯗ ꯇꯥꯏꯅꯐꯝ ꯀꯅꯥꯗ ꯂꯩꯔꯣꯏꯌꯦ ꯁꯣꯝꯗꯁꯨ ꯐꯖꯕꯤꯒꯤ ꯃꯅꯦꯝ ꯆꯥꯎꯕꯤꯗꯨ ꯂꯩꯀꯥꯏꯗ ꯃꯃꯧꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯝꯂꯤ ꯈꯪꯗꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯉꯥꯛꯂꯨ ꯂꯥꯛꯎꯕꯒ ꯌꯥꯕ ꯅꯠꯇꯦꯀꯣ ꯆꯥꯒꯦꯕꯨ ꯇꯧꯏꯅꯦ ꯁꯤꯂꯥꯅ ꯏꯆꯦ ꯅꯪꯒꯤ ꯍꯟꯗꯛꯀꯤ ꯃꯧꯗꯨꯅ ꯀꯝꯗꯧꯕ ꯃꯁꯛꯀꯗꯤ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏꯌꯦ ꯆꯤꯟꯗꯤ ꯀꯝꯗꯧꯒꯦ ꯍꯣꯏ ꯏꯕꯦꯝꯃ ꯃꯥꯒꯤ ꯃꯆꯤꯟꯗꯨꯗꯤ ꯄꯥꯕꯤꯅꯕ ꯂꯩꯕ ꯖꯥꯠ ꯅꯠꯇꯦ ꯑꯁ ꯀꯟꯈ꯭ꯔꯦ ꯀꯃꯥꯏꯅꯕꯨ ꯇꯧꯕꯅꯣ ꯈꯪꯗꯦꯅꯦ ꯃꯗꯧꯒꯗꯤ ꯏꯃꯥꯟ ꯃꯥꯟꯗꯅ ꯃꯥꯟꯗꯕꯒꯤ ꯋꯥꯅꯤ ꯍꯥꯏ ꯀꯥꯟꯅꯗꯦ ꯃꯥꯅ ꯈꯨꯜꯂꯛ ꯀꯣꯏꯕ ꯄꯥꯝꯂꯤꯕꯕꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯜꯂꯤꯅꯦ ꯑꯩꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗꯤꯌꯦ ꯑꯩꯅ ꯃꯝꯂꯀꯥꯟꯗ ꯌꯨꯝꯗ ꯍꯟꯖꯤꯟꯕꯗ ꯃꯥ ꯆꯪꯉꯝꯗ꯭ꯔꯤ ꯀꯩꯅꯣꯅꯦ ꯉꯔꯥꯡꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯃꯧ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕ ꯇꯧꯏ ꯉꯁꯤꯁꯨ ꯑꯩꯁꯤ ꯆꯔꯥ ꯍꯦꯜꯂꯤꯕꯅꯤ ꯃꯧꯅꯦꯅ ꯆꯥꯛ ꯑꯃꯇ ꯊꯣꯡꯉꯨ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯃꯥꯗꯤ ꯏꯀꯥꯏꯕ ꯈꯪꯗꯕꯅꯤꯅ ꯃꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯥꯔꯝꯗꯧꯔꯤꯅꯤ ꯆꯥꯎꯕꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯇꯜꯂꯤꯗꯀꯣ ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯥꯒꯁꯦ ꯅꯨꯄꯤꯒ ꯊꯤꯔꯛꯀꯅꯤ ꯈꯟꯕꯗ ꯄꯥꯝꯃꯨꯅꯨ ꯃꯧꯒ ꯂꯥꯛꯄ ꯃꯈꯣꯏꯒꯤ ꯃꯋꯥꯗꯣ ꯑꯩꯈꯣꯏꯅ ꯄꯣꯛꯇꯅ ꯆꯥꯎꯅ ꯌꯣꯛꯂꯛꯂꯤꯕꯁꯦ ꯃꯇꯨꯒꯤ ꯁꯤꯗꯅꯤꯅꯦ ꯏꯆꯥ ꯅꯤꯉꯣꯜ ꯄꯣꯛꯄꯅ ꯐꯔꯦ ꯍꯥꯏꯔꯤꯕꯁꯦ ꯏꯆꯥ ꯅꯤꯉꯣꯜꯗꯤꯅꯦ ꯃꯃꯥ ꯃꯄꯥꯁꯨ ꯅꯨꯡꯁꯤꯗꯣ ꯄꯤꯖ ꯄꯤꯊꯛꯅꯤꯡꯉꯤ ꯃꯧꯁꯤꯡꯁꯤꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯧꯒꯗꯨꯅꯅꯦ ꯃꯄꯥꯝꯅ ꯄꯣꯠ ꯊꯩꯕꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯁꯦꯜꯒꯁꯦ ꯑꯗꯨꯝ ꯄꯤꯔꯝꯗꯧꯔꯤ ꯄꯣꯠꯅꯤ ꯑꯗꯣ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯂꯣꯏꯅ ꯇꯧꯖꯔꯣ ꯑꯗꯨꯕꯨ ꯌꯨꯝꯗꯁꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛꯁꯤꯡꯗꯣ ꯁꯨꯁꯤꯅꯤꯗ ꯌꯥꯍꯧꯒꯁꯤꯅ ꯃꯔꯣꯜ ꯑꯃ ꯊꯦꯡꯉꯤꯕ ꯑꯁꯤꯕꯦꯝꯃ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦꯍꯦ ꯁꯩꯇ ꯃꯌꯨꯝꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯨꯕꯨ ꯀꯔꯤꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ ꯖꯥꯠ ꯈꯪꯗ꯭ꯔꯦ ꯃꯆꯥ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯌꯣꯛꯂꯛꯂꯤꯕꯅꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯅꯤ ꯈꯪꯗꯦ ꯈꯥꯔꯦꯗ ꯃꯧꯒ ꯂꯣꯏꯅ ꯑꯩꯒ ꯑꯣꯏꯔꯗꯤꯅꯦ ꯈꯪꯒꯗꯕꯅꯤ ꯃꯁꯝꯒꯗꯣ ꯈꯨꯗꯥꯡꯗ ꯌꯦꯠꯂꯒ ꯍꯥꯏꯒꯠꯀꯗꯧꯅꯤ ꯑꯩꯁꯨꯅꯦ ꯑꯃꯨꯛꯇꯪꯗꯤ ꯐꯨꯅꯒꯦ ꯈꯜꯂꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯂꯩꯔꯀꯥꯟꯗꯅꯦ ꯍꯥꯏꯗꯤ ꯃꯤꯆꯪ ꯆꯪꯉꯛꯅꯕ ꯍꯩꯃ ꯌꯥꯏꯅꯦ ꯑꯗꯨꯁꯨ ꯑꯗꯣ ꯏꯅꯝꯃ ꯊꯥꯔꯣꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯧꯗꯨꯗꯤ ꯌꯥꯝ ꯐꯩ ꯃꯅꯦꯝ ꯃꯄꯨꯔꯣꯏꯕ ꯀꯤꯕꯅ ꯉꯛꯑꯦꯌꯦ ꯁꯤꯕꯨ ꯊꯥꯖꯕ ꯌꯥꯔꯤ ꯋꯥꯔꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯃꯆꯤꯟ ꯊꯤꯔꯤꯅꯦ ꯑꯩꯈꯣꯏꯗꯤ ꯑꯁꯦꯡꯕꯁꯦ ꯗꯣꯛꯅꯤꯗꯣ ꯃꯈꯣꯏꯁꯤꯅ ꯀꯔꯤꯅꯣ ꯐꯖꯕꯗ ꯑꯃꯨꯛꯇꯣꯏꯕ ꯀꯔꯤ ꯀꯣꯛꯀ ꯉꯥꯎꯏꯗ ꯑꯩ ꯑꯗꯨꯅꯤ ꯑꯗꯨꯝ ꯈꯪꯅꯗꯧ ꯂꯩꯔ ꯋꯥꯁꯤꯗ ꯃꯁꯤꯡꯒ ꯑꯃꯨꯛ ꯊꯤꯗꯅ ꯊꯔꯣꯒꯤ ꯃꯆꯤꯟ ꯈꯨꯀꯟ ꯂꯥꯀꯟꯗꯨꯒ ꯃꯤ ꯇꯤꯟꯅꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ ꯋꯥꯅꯤ ꯌꯥꯔꯣꯏ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯃꯆꯥ ꯅꯤꯉꯣꯜ ꯃꯋꯥꯒ ꯐꯥꯎꯕ ꯌꯥꯅꯗꯗ ꯅꯠꯇ꯭ꯔꯣ ꯊꯥ ꯀꯌꯥꯅꯣ ꯃꯁꯪꯒꯣꯏꯗ ꯇꯣꯉꯥꯟ ꯆꯥꯔ ꯂꯩꯔꯨꯕꯗꯣ ꯑꯗꯨꯅꯤ ꯃꯤꯁꯤꯡꯁꯦ ꯊꯥꯖꯕ ꯌꯥꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯛꯇꯅꯤꯀꯣ ꯅꯣꯡꯃꯁꯨ ꯇꯣꯝꯄꯣꯛ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥ ꯆꯥꯎꯕꯤꯁꯨ ꯀꯣꯏꯔꯨꯕꯗꯒꯤ ꯍꯜꯂꯛꯇꯨꯅ ꯃꯆꯥꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯆꯥꯛꯀ ꯊꯣꯡꯒꯠꯇꯅꯃꯨꯛ ꯇꯧꯔꯝꯂꯤꯕꯁꯤꯅ ꯍꯥ ꯏꯃꯥ ꯆꯥꯛꯁꯤ ꯊꯣꯡꯗ꯭ꯔꯗꯤ ꯆꯔꯥ ꯍꯦꯜꯂꯁꯤ ꯍꯥꯏꯔꯣ ꯏꯃꯥꯒ ꯐꯖꯕꯤꯒ ꯃꯤꯋꯥ ꯉꯥꯡꯕꯗ ꯄꯨꯛ ꯊꯜꯂꯝꯕꯁꯨ ꯌꯥꯏ ꯅꯣꯏꯕꯨꯗꯤ ꯑꯗꯣ ꯄꯥꯕꯒ ꯑꯩꯈꯣꯏꯅꯤꯗꯤ ꯌꯥꯝ ꯋꯥꯅꯤ ꯇꯧꯅꯤ ꯍꯦ ꯅꯇꯨꯗꯪ ꯍꯥꯏꯌꯨ ꯏꯕꯨꯡꯉꯣ ꯑꯩꯒ ꯑꯃꯨꯛ ꯄꯜꯂꯛꯇ꯭ꯔꯁꯨ ꯀꯣ ꯃꯔꯝ ꯑꯣꯏꯔꯦ ꯏꯆꯥꯗꯤ ꯅꯇꯨꯅ ꯉꯟꯇꯥ ꯊꯤꯔꯒ ꯏꯃꯨꯡꯒꯤ ꯆꯥꯛ ꯊꯣꯡ ꯐꯥꯎꯁꯨꯒ ꯇꯧꯔꯗꯅ ꯍꯥ ꯏꯃꯥ ꯇꯞꯅ ꯉꯥꯡ ꯅꯃꯧ ꯅꯨꯄꯤꯃꯨꯛ ꯇꯥꯔꯗꯤ ꯈꯣꯏ ꯃꯀꯣꯜꯗꯒꯤ ꯄꯥꯏꯊꯣꯔꯛꯄꯗꯧꯅꯅꯦ ꯄꯥꯏꯊꯣꯔꯛꯂꯒ ꯑꯃꯨꯛ ꯆꯤꯛꯄꯤꯅꯤ ꯑꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣই ꯄꯨꯝꯕꯁꯦ ꯅꯇꯨꯁꯤꯅ ꯉꯝꯂꯤ ꯁꯤꯅꯤꯅꯤ ꯍꯥ ꯑꯗꯨꯏ ꯅꯠꯇꯦ ꯕꯩꯃ ꯈꯠꯅꯕꯗꯣ ꯃꯤꯃꯛꯅꯤ ꯀꯩ ꯇꯧꯕꯅꯤ ꯍꯦ ꯑꯗꯨꯗꯤ ꯅꯇꯨꯗ ꯍꯥꯏꯌꯨꯅꯦ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯣꯡꯃꯇ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯈꯠꯅꯕ꯭ꯔꯣ ꯍꯥ ꯃꯥ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯈꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯈꯠꯅꯗ꯭ꯔꯤꯗꯨꯗꯤꯅꯦ ꯄꯥꯕ ꯑꯩꯈꯣꯏꯅꯤꯅ ꯏꯃꯥꯒ ꯃꯥꯟꯅꯕꯤꯗꯕ ꯍꯧꯖꯤꯛꯇꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯏꯃꯥꯒ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯅ ꯍꯦꯟꯅꯕ ꯌꯥꯗꯕ ꯏꯁ ꯃꯇꯨ ꯃꯤꯆꯪ ꯆꯪꯂꯤꯕ ꯀꯥꯏꯗꯨꯅꯤ ꯅꯪꯒꯤꯁꯦ ꯍꯥ ꯅꯃꯥ ꯑꯩꯁꯦ ꯐꯠꯇꯦ ꯁꯤꯅꯤꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯏꯃꯥ ꯌꯥꯔꯦꯗ ꯋꯥꯅꯒ ꯋꯥꯕꯅꯦ ꯋꯥꯔꯗꯤ ꯆꯥꯛꯇꯣ ꯅꯇꯨꯗꯣ ꯊꯣꯡꯍꯟꯕ ꯌꯥꯗꯕ꯭ꯔꯣ ꯍꯥ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤ ꯂꯧꯔꯤꯁꯤꯕꯨ ꯀꯩꯗꯧꯅꯅꯕꯅꯣꯏꯕ ꯂꯦꯝꯊꯥꯛ ꯊꯥꯛꯅꯕ꯭ꯔꯣ ꯃꯥ ꯂꯩꯕꯒꯤ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯆꯦꯡ ꯇꯤꯡꯅꯕ ꯆꯥꯎꯕꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯐꯖꯕꯤꯗꯨ ꯏꯃꯨꯡꯗꯒꯤ ꯐꯠ ꯊꯣꯔꯛꯂꯝꯃꯤ ꯍꯦꯟꯅꯨꯕꯤ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯣ ꯍꯥ ꯑꯁ ꯑꯃꯨꯛ ꯇꯥꯔ ꯃꯥꯜꯂꯤꯅꯦ ꯏꯃꯥ ꯑꯩꯅ ꯁꯤ ꯊꯣꯛꯇꯅꯕ ꯍꯥꯏꯕꯅꯦꯕꯁꯦ
Imam yadabani. Hey, angang nga ka. Nama ingon hari ba dumayna natuus na so hayo niya. Hanubi, ngasay dagi nang nangang liba mayam do. Ay tami na kanro. Is, ay bu, chinting na balay ba ni kay? O ta na ba hari din niya? Taba. Sumdro. Yung sa nang nga malay hay bagi, karibu ka na ribagi. Nongan ba kulag koy ba yaba koy roga? Sak saram day, taklam day, hi halada na. O kusi ni, kusi. Satning dito ka ni, nataw na te. Nasano pa na isya, maharani daw na tamniya da na lauriba. Is, maharani kay naga, minay bu malibim. Kari, ay bu, minay mali kay naga, yang pazari na himadi, hurabi malada na. Kari, ay bu, hurabi mali kay. Hey, nang nasindo, tang soring na soiraga, ngano da bisa tura. Ha? O, ima nagi sinsi soiraga, zagoy saraga ini layrani ba? Ying batara da na dudi. Hey, kudanchi panu tado 하려고 마시. 이마, kailan to yun? Hui na, yan nga nung lakpa daw nito, sumsilang lakay to yun. Hey, tado niya, nang ninipisin tibise, warak tabise, maski warak ke. Haha, ayo, yang warak ba managa, ay warak ke hay ba do? O hanubi, nung an baga, yung tong ko ding sat-satana, nasana mo yun liba do di, yang warak ba giro? Oy, koy din niya, asum mangang ba, tawraga tawi, tawdraga tawde, kanglay na. Nung tili matam ni, Fazabina, mingon na pao saran turan tamsil haydana, makoy kulgi, masin khwaidagi kanbi, tabadu, Fazabigi yumda, wapang na balaklamni. Inya, namang napilay bra. Kangdi, kauragin. Ay niya, mga sin na basande ko, tabagyam sili. Fazabi, hey Fazabi, mapantulaw lang. Kay lerigi siya, iskari lerigi kay. Nang na ko inibokta, kari hayram, ha? Nang, ay nasintibo kinakazay da, Hage lain. Tawram ni. Mana sigumba, matong sada ba si tawdana, kanan taw nige, taw, karakan taw. Ay nakari hariga hay sibo. Nang nay ko inimpokta, ay namata karato na sikrabri pani hay dana, tamnami hay sum, ha? Ado boy na, kaya hay diba, hay dana idea. Nakoy nanibong na, oy dabangang liboy ni. He, ay koy inimbong na ingonda, oy dabangang katabnate. Nang si kanano hay ba ay sana kang basani ko. Kang tam ni kayo. Aduwa na din niya. Nangon na su, nakoy na nimbong na. Taba na isa pa siya. Karagan namlay ay sila kiba ni hari ni kayo. Masin siya ang chini ba siya. Hay na sing na malakta na luwang ni ba ibo nang naduman ay tahay biya pa. Kayo ay nahay buwaro si bo. Nakoy na nimbong to kangida na adu na hari ba. Masin siya hansin chiba nang atu di nang kangbra nang. Siyahiduna tabana Fazabigi makazayda kupang na tharaklamni. Madu ubada manembok sawbi na hayraklamni. Tawhawro he noy na thokpa ay di niya ngakta tumlukige. Sangi. Kara tiniyag puram ba yabri yengo. Masin tiba mi singsidi. Ay ko yung dalaglaga ay yumahaydaga kupang naga tadan. Ato din nagsu kangbra nasam na toy na poytagye ba. Ayo! Ay ngon naga sam poyada na nakusit tudiyag ke dudi. Tawkidra ha! Tawkidra ba? Ay musita ba? Tawkidra! Oy, masi, kusi tado ni jabi. Ayo, kutkati. Ayo, masi na. Ay, yung malang na ganya. Nang naharam ni wadugi lali hay zaga daban. Natrap din niya. Nang taba iti kaan na daban ni nang. Ayo, oy, may siri. Ayo, kusi ti. Sakam na sabi yaro. Ayo, ay nahaba na siri na. Mamang duda, ay mapuraga. Nokpe, tawraga ying na. Ibong dasang na katumay na tungki ba hanubi? Nang sinungan ni dala. Hanubi, nang napantolaw lang. Ang wanda mo silay. Iwa silay di, isa silay di. Ay, tong si oy na doon silaga kumlagi da. Hanubi, kira ba, tolaw na sida. Kariya, nang natolaw hayraga, ay nita tolak kadro. Hay bima, nasin tibigi mina pubiramido, namay do ikay gidi haydada na. Namang duda, mina yung puraga, hanubi na nanok tun yung galib na drop. nakakni 통로니세 통지하고 하이버네 나신티브기 부바부 녹두니 옌드라바디 에이카포 하이로 하 낭기다막다 아수망앙라가 락리바 미두가 카나오 하이리브로 하우직티 낭 통로니다나 허레num당 농아이리바 낭 파자비티 강한게바 호이 미나 토덱 비람리바 나코두둠냐 한 히가 예루코 소소소 비마 고 하누비 아이보 쌍무시다바 통지하고 항와이브네 낭 통티로 기드로 아이디 뚜미해
มีว่างางมาสักกระโดดมาตามมาสิดะทงโลละกันลวดตะเลยมาสิอิสานุปาระไอ้หินุปารามตักคิดทุนาละดิพันิดาทับกมาพัมดันีตุ่มปกมาปามาซาดูวาริสานาดูนะแงกปวดทารีตุ่มปกมาปาตัวสินดุนให้รักลำมีบ้าบ้าตุ่มเลบราตอรีดูบ่ตุ่มสิระขัลิมันยุมดดีทับกวานหันลักนูงมาตะปวดท่าบสังมันเตโดนามากะอีโมกะกิยักเราบุคคลเสียดูดาบ้าบ้าไอ้คุยนี่กิเลบักซีที่ดีภาษานี่อีมานอดไปยังบุแล้วก็เอาสิกน้ำมุอีมากะน้ำมันปีกันเนบไอ้คุยนี่สิอดเลยฮ่านังสูน้าป้าไอ้หนึ่งงานไปเล่าตัวไอ้นายโรอะตัวปะขุลตะกี้นี่ปีเล่ากันโนอีป้าขี้นี่น่ะคงนูอุบะไอ้คุยขุลตะกี้ดุมเล่ารวยดินังเน็กไม่ยาดิบ้าบ้าไอ้สุดที่ดำนี่บันพังเดนะอะตัวปะขุลเดสัตปะกิวานี่อีมากิมงดูเดกันน้ำได้คุยมงกิโมอีนิงเด็บจุ่มมินี่ดิสูอะตัวบ้าบ้านังไงยังตะกี้ทับกเล็บปะกะยิมตัวปะท่าดุนเลยป้าบดีอะเฮสวยสิลักลับนี่นะป้ามันทับกเสร็จปะดอนุ่งไงเด็บยานี่ดาอีป้าสูก็สุส่วนมันนั่นดิยุมเดลัยบดโดตกความซาพมขังลุยอะดุนะทับกะดุมเสร็จกิดาป้าบ้ายุมเดซักถุงนักเลยสูอะดุมยาบดุดไอ้เนี่ยเสียตาลักยุมกีซักถุงบะทับเป็นขังป้ามันโดนตัววิโรกะดิเย่ไรบ่น้าป้าไอ้งวนเดน้าตู้ที่เดบนังเนซักถุงอีมุงกีทับกสู้กะหายบดุดีขนาดที่เห็นมันเดป้าบ้าไอ้ช่วยนี่กิอะดุดขรับผักกระเดนอะตัวปนตีอีป้านี่ขันไปกี่หายไปวะอะตัวปนตีอะพวกไปอีป้านี่นะเท่าดาริบสินะโตรนั่นติดป้านั่งงอนฮาริวัดไม่เอกทีดีนั่งกินปีดหายกันตรงนั่นเถอะอะตัวก็ไอ้งอนเดบุไอ้มีเนื้อตารามาดิสุดท้ายใกล้เครียดป้าบ้ากันน่าสุดตาราไม่ได้มีอาศัยตัวเลยสิเดบ้านุปีเสคุดทาบิสุเออเดบ้ามาตั้งกี่ใหญ่ให้บัดนี้น้าป้าไอ้น่ะนุ่มพาวเวอร์สมัยนั้นสมนุงไงแต่เลยอยู่เสไอ้น่ะนุป้าท้องน่ะมาบุวารักลำละบ้างั้นสิไอ้คุยกี่มุงน่ะชี้ยงน่ะกังใจบุใจเลยอยู่เสไอ้รำตาบุสุยให้ช่วยมันป้าไอ้คุยมุงเสมีโรลทุ่งตะไปมุงก็จับมันเลยคุณเล็กไก่ดูเด้อไอ้คุยก็มันน่ะไปมุงกันน่ะสุดเลยดิมาสินุปีพัดตะบกินอะเดบุนุปีเดสูไต่สินไปยาดิไอ้คุยน่ะมาคุยบ่ซุ่มบลำบีเดจัดเล่นมังงำดนุป้าทุกตะบกินปากีตงปอเอาสิตีไอ้คุยกี่มุงเสนั่งงำมาดีพาเซบิกิขุดตาอมุกเลยบันนี้ให้เบสนั่งข้างกูหวยป้างั้นสิเด็กไอ้นุปีวารักอีมานี่มาไอ้ครบสูไอ้พาเซบิบุดีชิมตุกปุ่งงำนับวันนักคนนักกันนี่เมื่อตัวเดนั่งนั่นแล้วรบกับพิริบคงทางคุดิมักอีป้านี่สวยขี้ไปเนี่ยสวยครบสูนั่งดีไอ้หินในตุ้มปกปีศาจนุป้าไอ้เนี่ยปกนี่นุป้าไอ้เนี่ยนุป้าไอ้สิมาสิเด็กเห็นมามุอีป้าน่ะให้ยังไงเลยหวยป้าอะตัวป้าบุษอีมาเด็กใครดีให้อยู่นะไอ้ดีนักคุยน่ะมาเด็กงานกันแต่วิสรุกายมาไม่โอ้ยนั่นจะรู้เกย์ป้าสวยสิมาแล้วนะเต้ป้าบันเนี่ยให้ไปสิมาดีป้าไปยันนี่มันนะจ๊โอ้ยนี่ยัยนี่ตัวมาละมาดีตัวปกมาคุยนี่สุทับขันลักลำมีเจ้าเบียนมาดีพัศบีมาคุยอันนี้ดาตรงปกน่ะซักถุงน่ะบะให้รำมีอะดูบุมาคุยอันนี้มักอมตะยารักลำตินักคุยนี่มักกันนับซักถุงยาดมนะจ๊ใครเกี่ยนซักถุงดีเนาะนักคุยน่ะมาเลยตัวน่ะต้องมายาดับใครถุยน่ะใครน่ะไม่ต้องกูติงกี้ไอ้คนนั่นตัวพาเรดูดิไอ้เนี่ยถูกตาเลยตัวน่ะทุ่งกูไก่เนาะนุ่มอีกกูติงกี้ต้องทุ่งนั่นเลยดูบ่ตรงปกน่ะซักตัวป้าป้าก็มาคุยอันนี้กี่คักทุ่งตัวน่ะกันน่ะสุกเอาตัวน่ะมาคุยนี่คักซักทุกลำมีแง่กี่มาตุงเจ้าบีดูพามุงเดพามตัวน่ะมาตัวมตายเสใครเนาะเนี่ยให้กี่สานป้าตัวน่ะซักทุ่งรีบเนียนเตารีบตัวน่ะเขาจิพาวลุยจีบสานะให้บูก็ยังคุยน่ะตุ้มดูบสานเนี่ยก็บุกตาหูจีบสานอามุกตะวิญขี้กีดาเสียให้ตัวน่ะสาวบีดูจักกุมเดสังลักลำอดูกะสับผู้พักตัวน่ะยิงลีสักที่มารูมันแต่ยาวรำจีก็ยังตัวน่ะยิงเนี่ยไอ้กี่สักสรุกะมันแต่ทำลำดันนะหน่วยน่ะสักทุกตัวเลยมีให้ตัวปอกไอ้เนี่ยมาอดูกะน่ะเกาหลีดูเฮ้ไอ้กี่สักสรุปดีฮะนาทีบงโดนักคุยคักน้อยเนี่ยสารพันนัดโรจากนั้นสุดลามแล้วกันสินะอีมาไอ้เนี่ยทงมาดีป้าบอกคุยนี่ขัดตะกี้ไอ้ตัวเนี่ยไอ้คุยนี่ดังสารซักถุงมาตันบันนี่ดีนั่นนี่นะมึงลุยดีเนี่ยจะรับปุ่นให้มินนะกะลีโนฮาริสิบ่ซักนั้นสุดลามแล้วก็กระไม่ได้สาระเห็นดาวนี่เนาะอีมาซักยำลามมากันเนอะจึงพูดแต่สิ่งเดียวกันนี่ไอ้ตัวนั้นถุงนู้นซาบิซีไอรัมตัวนั้นตุ่มปกตัวจังคีรัมกามานุ่งเดสุพัซบิกันเนสาวนี่น้ำมุกอดุพัดตบอ
ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯀꯅꯥꯅ ꯏꯁꯤꯟꯒꯦꯕ ꯍꯥ ꯅꯈꯣꯏꯅ ꯃꯥꯅ ꯏꯁꯤꯟꯕ꯭ꯔꯕ ꯅꯄꯥꯅ ꯏꯁꯤꯟꯕ꯭ꯔꯣ ꯆꯥꯛꯅ ꯁꯨꯝ ꯌꯥꯝꯅ ꯂꯥꯝꯅ ꯀꯥꯟꯁꯤꯗ ꯅꯈꯣꯏ ꯂꯣꯏꯅ ꯐꯝꯖꯥ ꯆꯥꯕ ꯅꯠꯇ꯭ꯔꯕ ꯍꯧꯖꯤꯛ ꯍꯩ ꯇꯥꯅꯤꯡꯗꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯀꯣ ꯌꯥꯝ ꯍꯦꯟꯖꯤꯜꯂꯗꯤꯅꯦ ꯑꯩ ꯈꯨꯠ ꯌꯥꯎꯔꯛꯀꯅꯤ ꯅꯈꯣꯏꯅ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯅꯈꯣꯏ ꯊꯣꯡꯗꯨꯅ ꯆꯥꯎ ꯑꯩꯅ ꯊꯣꯡꯕꯗꯗꯤ ꯄꯥꯕ ꯑꯩꯈꯣꯏꯅꯤꯒꯤꯗ ꯊꯣꯡꯉꯤ ꯐꯩ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯌꯦꯡꯗꯒꯤ ꯏꯇꯣꯝꯇꯒꯤ ꯊꯣꯡꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯇꯣꯝꯇꯒꯤ ꯆꯦꯡ ꯋꯥꯟꯖꯕ ꯇꯥꯕꯅꯤꯅꯦ ꯍꯥ ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯅꯍꯥꯟꯈꯩ ꯑꯁꯨꯛ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯤꯕꯁꯤꯕꯣ ꯍꯥ ꯑꯩ ꯌꯥꯝ ꯆꯥꯛꯏꯀꯣ ꯑꯩ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯔꯒ ꯑꯩꯁꯦ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛꯅ ꯑꯣꯏꯔꯒ ꯂꯩꯌꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯣꯡꯃꯁꯨ ꯐꯖꯕꯤꯒꯤ ꯃꯃꯥꯒꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯣꯛꯅꯈꯤꯕꯗꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯗꯦ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯊꯣꯡꯕ ꯇꯜꯂꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯗꯨꯅ ꯋꯥꯊꯤ ꯉꯥꯡꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ ꯇꯣꯝꯄꯣꯛ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯄꯥꯒ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯉꯟꯅ ꯆꯥꯊꯣꯛꯇꯨꯅ ꯊꯣꯡꯆꯠꯅ ꯂꯣꯟꯁꯤꯟꯈꯤꯗꯨꯅ ꯇꯨꯝꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯐꯖꯕꯤ ꯍꯜꯂꯛꯂꯝꯃꯤ ꯑꯁ ꯊꯦꯡꯉꯦꯅ ꯇꯧꯔꯤꯁꯤ ꯇꯨꯝꯅꯤꯡꯕꯅꯕꯨ ꯌꯥꯗ꯭ꯔꯦꯗ ꯃꯤꯠꯀꯁꯦ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯈꯗꯥꯡꯁꯤ ꯅꯣꯡꯕꯗ ꯈꯗꯥꯡꯒꯁꯦ ꯂꯣꯏ ꯆꯣꯛꯊꯔꯦꯗ ꯀꯩꯅꯣ ꯊꯣꯡꯒ ꯂꯣꯏ ꯂꯣꯜꯂꯤꯁꯤꯅ ꯅꯨꯄꯥ ꯊꯣꯡꯁꯤ ꯍꯥꯡꯉꯨꯁꯦ ꯀꯩꯅꯣ ꯂꯣꯜꯂꯤꯁꯤꯕꯣ ꯍꯩ ꯀꯅꯥꯅꯣ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅ ꯃꯇꯝꯁꯤꯗ ꯀ꯭ꯋꯥꯛ ꯆꯥꯗꯨꯅ ꯈꯣꯡꯂꯤꯕꯗꯨꯕꯣ ꯅꯧꯔꯤꯅ ꯀꯥꯞꯄꯒ ꯅꯃꯤꯠꯇ ꯊꯨꯒꯥꯏꯗ꯭ꯔꯤꯉꯩꯗ ꯇꯨꯃꯤꯟ ꯂꯩ ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯉꯤꯁꯤꯕꯣ ꯅꯨꯄꯥ ꯊꯣꯡꯁꯤ ꯍꯥꯡꯉꯣꯕꯁꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯩꯕꯨ ꯀꯥꯏꯗ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯊꯣꯡꯁꯤ ꯍꯥꯡꯉꯣꯒ ꯇꯥꯅꯤꯡꯗꯦ ꯅꯨꯄꯤ ꯅꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯈꯪꯗ꯭ꯔꯤꯕꯗꯨꯕꯨ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯀꯔꯝꯕ ꯁꯥꯗꯤ ꯌꯨꯝꯁꯤ ꯆꯪꯍꯜꯂꯣꯏ ꯃꯁꯤ ꯅꯨꯄꯥꯁꯤꯕꯨ ꯃꯀꯣꯛꯁꯤ ꯄꯦꯔꯥ ꯂꯩꯔꯕ ꯈꯪꯗꯦ ꯅꯨꯄꯥ ꯊꯣꯡꯁꯤ ꯍꯥꯡꯉꯣꯕ ꯏꯆꯦ ꯇꯣꯝꯕꯤꯅ ꯆꯥꯛ ꯆꯥꯈꯤꯁꯦ ꯍꯥꯏꯕꯗꯨꯗ ꯆꯥꯔꯛꯑꯕ ꯑꯗꯨꯗ ꯊꯦꯡꯈꯤꯕꯅꯦꯃꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯣꯏꯗ ꯆꯠꯇꯨ ꯂꯦꯎꯔ ꯀꯩ ꯅꯠꯇꯦ ꯅꯨꯄꯤ ꯅꯈꯣꯏꯅꯤ ꯂꯩꯔꯤꯕꯁꯦ ꯅꯨꯄꯥ ꯑꯩꯈꯣꯏꯁꯦ ꯃꯤꯅ ꯎꯁꯤꯠꯇꯅꯕ ꯅꯄꯥꯝ ꯆꯠꯂꯒ ꯂꯩꯒꯁꯨ ꯂꯩꯈ꯭ꯔꯣꯅꯤ ꯑꯗꯨꯁꯨ ꯆꯠꯅꯔꯣꯏꯅꯤ ꯅꯪꯗꯤ ꯐꯩ ꯅꯪꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯕꯗꯤ ꯍꯌꯦꯡ ꯅꯣꯡꯌꯦꯛ ꯍꯥꯟꯕꯒ ꯏꯄꯥꯝꯗ ꯆꯠꯈꯤꯒꯦꯕ ꯆꯠꯈꯣ ꯋꯥꯏ ꯑꯗꯨꯝ ꯆꯠ ꯋꯥ ꯉꯥꯡꯀꯅꯨꯀꯣ ꯑꯩ ꯉꯥꯛꯇ ꯇꯨꯝꯒꯦ ꯊꯣꯡꯁꯤ ꯍꯥꯡꯉꯣ ꯍꯥꯏꯕꯅꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯩ ꯀꯥꯏꯗ ꯇꯨꯝꯃꯣ ꯍꯥꯏꯅꯣ ꯁꯪꯒꯣꯟꯗꯔ ꯋꯥꯈꯣꯡꯗꯔ ꯅꯪꯅ ꯇꯨꯝꯅꯤꯡꯕ ꯃꯐꯝꯗꯨꯃꯁꯨ ꯑꯗꯨꯒ ꯅꯪꯗꯤꯅꯦ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯆꯪꯂꯛꯄ ꯌꯥꯏ ꯇꯥꯟꯖꯥꯗꯨꯗ ꯆꯥꯎꯕꯤꯁꯨ ꯍꯟꯖꯤꯜꯂꯛꯏ ꯀꯩꯅꯣ ꯅꯪꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯄꯥꯟꯁꯤ ꯊꯣꯛꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯁꯤꯕꯣ ꯀꯩꯅꯣ ꯊꯣꯡꯒꯁꯤ ꯂꯣꯜꯂꯤꯅꯦ ꯀꯅꯥ ꯂꯩꯔꯤꯅꯣ ꯃꯅꯨꯡꯗ ꯅꯆꯥꯅꯨꯄꯥꯒ ꯄꯥꯕꯒ ꯂꯩꯔꯝꯅꯤ ꯊꯦꯡꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯒꯤ ꯏꯃꯨꯡꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯩ ꯇꯣꯝꯄꯣꯛ ꯊꯣꯡ ꯍꯥꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯆꯪꯍꯜꯂꯣꯏꯒꯤꯁꯨꯅꯦ ꯆꯪꯍꯜꯂꯨꯅꯨ ꯑꯩꯗꯤ ꯆꯪꯒꯦ ꯍꯩ ꯃꯁꯤ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏꯀꯣ ꯀꯩꯅꯣ ꯏꯃꯥ ꯅꯪ ꯍꯦꯛ ꯍꯜꯂꯛꯄꯒ ꯋꯥꯀꯥꯏꯇ ꯉꯥꯡꯉꯩꯁꯤꯕꯣ ꯅꯪꯕꯨꯅ ꯆꯪꯒꯦ ꯑꯩꯕꯨꯅ ꯆꯪꯕ ꯌꯥꯔꯣꯏꯁꯤꯗꯤ ꯈꯟꯅꯕ ꯍꯧꯔꯤꯕ꯭ꯔꯣ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯅꯨꯕꯤ ꯑꯩꯅ ꯇꯧꯕꯅꯤ ꯃꯧ ꯅꯍꯥ ꯅꯌꯨꯝ ꯄꯥꯜꯂꯛꯄ ꯆꯍꯤ ꯐꯥꯎ ꯐꯥꯗ꯭ꯔꯤꯕ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯑꯁꯨꯛ ꯊꯦꯡ ꯐꯥꯎ ꯀꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯏꯁ ꯍꯅꯨꯕꯤ ꯅꯪꯗꯤ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯣ ꯀꯨꯁꯤꯅꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯆꯠꯅꯤꯡꯉꯤ ꯆꯠꯅꯤ ꯆꯠꯅꯤꯡꯗ꯭ꯔꯤ ꯇꯣꯛꯀꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ ꯃꯄꯥꯟꯗ ꯑꯗꯨꯝ ꯇꯨꯝꯕ ꯇꯥꯔꯦꯗꯅ ꯏꯇꯣꯝꯇ ꯅꯠꯇꯦ ꯅꯪꯁꯨ ꯇꯨꯝꯗꯧꯔꯤꯅꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯐꯖꯕꯤ ꯃꯄꯥꯝꯗ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯄꯣꯛ ꯆꯥꯎꯕꯤ ꯑꯃꯗꯤ ꯇꯣꯝꯃꯥꯜ ꯃꯈꯣꯏ ꯐꯖꯕꯤꯕꯨ ꯀꯧꯕ ꯀꯅꯥꯁꯨ ꯆꯠꯂꯝꯗꯦ ꯐꯖꯕꯤ ꯃꯄꯥꯝꯗ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯃꯥꯒꯤ ꯃꯔꯝꯆꯠ ꯑꯗꯨꯗ ꯃꯧꯒ ꯇꯤꯟꯅꯕ ꯌꯥꯗꯕꯗꯒꯤ ꯈꯠꯅꯗꯨꯅ ꯑꯃꯨꯛ ꯅꯨꯄꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯁꯤꯁꯨ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯄꯗꯒꯤ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯌꯥꯆꯪꯕꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯀꯩꯅꯣ ꯑꯩꯈꯣꯏꯃꯨꯛꯁꯤꯕꯣ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯏꯔꯨꯖꯕꯒꯤ ꯐꯧꯔꯝ ꯐꯅꯦꯛꯁꯤ ꯐꯥꯎꯕ ꯂꯧꯁꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ꯭ꯔꯕ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯝꯃꯤꯁꯤꯕꯣ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯅꯪꯒꯤ ꯐꯅꯦꯛꯇꯨ ꯅꯪ ꯅꯁꯥ ꯂꯧꯁꯤꯟꯗꯅ ꯀꯅꯥ ꯂꯧꯁꯤꯟꯗꯧꯔꯤꯒꯦ ꯅꯪꯁꯨ ꯂꯧꯁꯤꯟꯕ ꯌꯥꯏꯅ ꯀꯩꯅꯣ ꯅꯣꯏꯅ ꯊꯝꯂꯝꯕꯗꯤ ꯑꯩꯅ ꯂꯧꯁꯤꯟꯗꯕ꯭ꯔꯣ ꯀꯔꯤ ꯅꯪꯒꯤ ꯐꯅꯦꯛꯄꯨ ꯑꯩꯅ ꯂꯧꯁꯤꯜꯂꯣꯕ ꯍꯩ ꯁꯥꯒꯤ ꯂꯝꯆꯠ ꯆꯠꯄꯤ ꯅꯌꯨꯝꯗ ꯅꯃꯥ ꯅꯄꯥ ꯌꯨꯝꯕꯥꯂꯣꯟꯒꯗꯨꯕꯨ ꯀꯔꯤꯝꯇ ꯇꯝꯍꯜꯂꯛꯇꯕ꯭ꯔꯣ ꯅꯪ ꯌꯨꯝꯕꯥꯂꯣꯟ ꯐꯖꯕ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯅꯃꯥꯁꯤꯅ ꯆꯠꯂꯤꯕ ꯂꯤꯆꯠꯁꯤꯗꯤ ꯐꯠꯇꯕ ꯃꯥꯅ ꯐꯠꯇ꯭ꯔꯁꯨ ꯅꯪ ꯅꯁꯥ ꯐꯧꯅꯦ ꯑꯗꯨꯗꯤ ꯅꯠꯇ ꯅꯪ ꯍꯦꯟꯈ꯭ꯔꯦ ꯃꯤ ꯄꯥꯟꯅꯒꯗꯕꯒꯤ ꯁꯔꯨꯛ ꯅꯃꯥ ꯍꯥꯟꯅ ꯁꯦꯟꯅꯧ ꯏꯕꯨꯡꯉꯣ ꯉꯁꯤꯒꯤ ꯅꯨꯄꯤꯁꯤ ꯃꯁꯤ ꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯐꯖꯕꯤꯒꯤ ꯁꯨꯕꯥꯗ ꯀꯤꯟꯅ ꯊꯤꯜꯂꯛꯂꯝꯃꯤ ꯐꯖꯕꯤꯗꯨ ꯐꯅꯌꯥꯝꯅ ꯁꯥꯡꯅ ꯄꯥꯏꯊꯣꯛꯂꯒ ꯊꯥꯏ ꯑꯩꯌꯣ ꯏꯃꯥ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯅꯨꯄꯥ ꯅꯪ ꯑꯩꯁꯤ ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ ꯀꯩꯅꯣ ꯅꯪꯅ ꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯤꯕꯣ ꯍꯦ ꯐꯠꯇ꯭ꯔꯤꯁꯤ ꯅꯪ ꯂꯩꯔꯥ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯅꯤꯡꯂꯕꯗꯤ ꯅꯪ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯖꯗꯣ ꯆꯠꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯕ ꯌꯥꯏ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯅꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕꯗꯨꯅꯤꯅꯦ ꯑꯗꯨꯗꯤ ꯁꯨꯛꯉꯝ ꯉꯝꯃꯣꯏ ꯈꯪꯉꯕ ꯑꯩꯁꯦ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅꯕ ꯌꯨꯝꯗ ꯂꯥꯛꯄ ꯅꯠꯇꯦ ꯇꯣꯝꯄꯣꯛ
ꯐꯖꯕꯤꯅ ꯁꯨꯝ ꯈꯨꯝꯂꯤꯕꯗꯨꯗ ꯐꯖꯕꯤꯕꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ ꯐꯖꯕꯤ ꯅꯤꯡꯊꯤꯅ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ ꯆꯥꯎꯕꯤꯁꯨ ꯉꯁꯥꯏꯗꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯃꯧ ꯐꯨꯔꯤꯕꯗꯨ ꯁꯪꯒꯣꯏ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯌꯦꯡꯂꯤꯕꯅꯤ ꯃꯥꯁꯨ ꯉꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯇꯁꯦꯡꯅ ꯀꯤꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯤꯔꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯦꯞꯇꯨ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯀꯤꯅ ꯆꯪꯂꯛꯂꯝꯃꯤ ꯃꯥ ꯅꯪꯅ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯑꯍꯜ ꯑꯃꯒꯤ ꯂꯤꯆꯠꯁꯦ ꯀꯔꯝꯕ ꯃꯇꯝ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯍꯥ ꯀꯔꯤ ꯇꯧꯔꯒꯦꯅꯤ ꯃꯥꯒꯤ ꯇꯣꯝꯄꯣ ꯅꯪꯕꯨ ꯉꯁꯤ ꯃꯥ ꯉꯁꯤꯗꯒꯤ ꯏꯃꯥꯁꯨ ꯑꯍꯜ ꯃꯇꯝ ꯌꯧꯔꯤ ꯑꯗꯨꯕꯨ ꯅꯄꯥꯝꯗ ꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯅꯤꯇꯤ ꯆꯨꯝꯅ ꯆꯠꯂꯣ ꯆꯨꯝꯅ ꯆꯠꯄꯤꯌꯨꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥꯁꯨ ꯀꯌꯥ ꯐꯕ ꯑꯣꯏꯔꯣꯏ ꯍꯣ ꯅꯈꯣꯏꯅꯤꯃꯛꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯃꯅꯦꯝ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡꯗꯣ ꯇꯧꯔꯒ ꯂꯩꯒꯗꯕꯅꯤ ꯅꯠꯇꯕꯤꯗ ꯈꯨꯜ ꯂꯩꯀꯥꯏꯗ ꯁꯥꯗꯨꯅ ꯆꯠꯇꯨꯅ ꯂꯩꯔꯕꯗꯤ ꯑꯩ ꯐꯠꯇꯦ ꯍꯥꯏꯌꯨ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯄꯣꯛ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯪꯈꯤꯔꯝꯃꯤ ꯆꯥꯎꯕꯤꯁꯨ ꯆꯪꯈꯤꯒꯦ ꯇꯧꯏ ꯏꯃꯥ ꯀꯩꯅꯣ ꯑꯩ ꯍꯧꯒꯠꯄ ꯉꯝꯗꯗꯅ ꯇꯥꯔꯒ ꯂꯩꯔꯤꯕꯁꯤ ꯎꯗ꯭ꯔꯣ ꯍꯧꯒꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯌꯣꯝꯃ ꯑꯇꯣꯞꯇ ꯆꯪꯈꯤꯒꯦ ꯇꯧꯏꯅꯦ ꯍꯩꯃ ꯅꯪ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯃꯧ ꯏꯆꯥ ꯅꯨꯄꯥꯁꯦ ꯍꯟꯗꯛꯇꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ ꯃꯄꯥ ꯃꯆꯥ ꯃꯤꯆꯪ ꯆꯪꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅꯤ ꯍꯥꯟꯅꯒꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯏꯄꯥꯝꯗ ꯌꯧꯕ ꯁꯣꯏꯗ꯭ꯔꯦ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠꯁꯤꯗ ꯏꯄꯥꯝꯗꯁꯨ ꯆꯟꯅꯗꯦꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯥꯟꯅꯒꯨꯝ ꯇꯧꯔꯣꯏꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯤꯋꯥ ꯉꯥꯡꯕ ꯈꯨꯜꯂꯛ ꯀꯣꯏꯕ ꯆꯠꯂꯔꯣꯏꯁꯦ ꯍꯣꯏ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯤꯕꯁꯤꯁꯨ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯏꯆꯥ ꯅꯨꯄꯥꯁꯤ ꯍꯟꯗꯛꯇꯤ ꯂꯥꯏ ꯑꯣꯛꯅꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯇꯧꯔꯨꯔꯤꯅꯤꯅꯦ ꯑꯗꯨꯕꯨꯗꯤ ꯃꯥꯅꯤ ꯏꯃꯥ ꯑꯩꯈꯣꯏꯅ ꯁꯣꯏꯕ ꯉꯥꯛꯇꯅꯤ ꯁꯤꯗꯒꯤꯗꯤ ꯑꯁꯣꯏꯕꯁꯤꯡꯁꯦ ꯁꯦꯝꯗꯣꯛꯄꯁꯦ ꯑꯌꯣ ꯇꯞꯅ ꯇꯧꯋꯣ ꯀꯩꯅꯣ ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ ꯏꯃꯥ ꯍꯩꯃ ꯁꯤꯒꯨꯝꯕꯁꯦ ꯇꯧꯔꯒꯨꯝꯁꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯣ ꯅꯪ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯁꯤꯕꯣ ꯏꯃꯥ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗ꯭ꯔꯦꯀꯣ ꯇꯧꯔꯒꯨꯝꯁꯦ ꯍꯥꯏꯀꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯏꯃꯥ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯐꯖꯕꯤ ꯑꯃꯗꯤ ꯆꯥꯎꯕꯤ ꯃꯈꯣꯏ ꯑꯅꯤ ꯇꯣꯝꯄꯣꯛꯄꯨ ꯀꯤꯕꯗꯒꯤ ꯋꯥꯈꯜ ꯇꯥꯅ ꯂꯩꯔꯦ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯑꯋꯟꯕ ꯑꯃꯗꯤ ꯎꯕ ꯐꯪꯂꯝꯃꯤ ꯇꯣꯃꯥꯜ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯃꯃꯧ ꯅꯨꯄꯤꯅ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯔꯨꯃꯩ ꯊꯖꯗꯨꯅ ꯀꯣꯔꯧꯍꯟꯕ ꯏꯄꯥꯗ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯄꯥꯡꯕꯗ ꯑꯁꯣꯏ ꯑꯉꯥꯝ ꯂꯩꯍꯟꯕꯤꯅꯣ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯃꯥꯜ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯃꯧꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ ꯇꯥꯟꯖꯥꯗꯨꯗ ꯃꯆꯥ ꯇꯣꯝꯄꯣꯛꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ ꯑꯩ ꯁꯤꯕꯨ ꯍꯧꯖꯤꯛꯁꯦ ꯇꯨꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯧꯒꯠꯂꯕ꯭ꯔꯣ ꯍꯥꯏꯗꯤ ꯑꯩꯅ ꯎꯔꯤꯕꯁꯦ ꯃꯪꯂ ꯇꯥꯏꯕꯪꯂ ꯍꯥꯏꯕꯅꯤꯗ ꯕꯥꯕꯥ ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯤ ꯇꯥꯏꯕꯪ 이마가 나무 누비가나 와칼 따라클럽니나 바보무 ꯉꯥꯎꯈꯠꯂꯕ 따이벙니 하이바 ꯑꯩꯒꯤ ꯏꯃꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯏꯪ ꯆꯤꯛꯄ ꯌꯨꯝꯕꯥꯜ ꯑꯃ ꯌꯧꯔꯛꯂꯕꯀꯣ ꯏꯄꯥ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ ꯅꯪ ꯏꯄꯥꯅ ꯌꯥꯏꯀꯣ ꯌꯥꯏ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩꯅ ꯕꯥꯕꯥ ꯑꯗꯨꯗꯤ ꯁꯤꯜ ꯈꯔ ꯆꯠꯂꯧꯗꯅ ꯉꯥ ꯑꯆꯧꯕ ꯊꯣꯡꯂꯒ ꯆꯥꯔꯁꯤ ꯍꯥ 이빠 nga leruke ko 이빠 ngasi디 ꯑꯩꯈꯣꯏꯅꯤ ꯊꯕꯛ ꯑꯃ ꯆꯠꯂꯒꯨꯝꯁꯤ ꯁꯤꯟꯒ ꯀꯣꯟꯅ ꯁꯦꯡꯒꯦꯗ ꯉꯥꯅ ꯂꯩꯔꯨꯈꯤꯒꯦ ꯕꯥꯕꯥ ꯃꯤꯅ ꯃꯅꯝ ꯊꯤꯅ ꯍꯥꯏꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯌꯥꯗꯦ ꯁꯦꯡꯈꯣꯗꯅ ꯅꯝꯊꯤꯔꯒꯅ ꯁꯣꯔ ꯊꯤꯡꯂꯒ ꯂꯩꯖꯅꯤ ꯀꯩ ꯏꯄꯥ ꯆꯠꯂꯤ ꯍꯩ ꯑꯁꯨꯝꯅ ꯇꯣꯃꯥꯜꯒꯤ ꯏꯃꯨꯡꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ